Manipur की houjik oiriba phivam asida Nupi Oibi Kayana election की Ipak ता Iraknaduna Leiba Asi Yaningde leibak kannabagi damak thawai thakhiba athouba sing damak takhiba mitlu pirang aremba tahangumsi haina Salai Apunba Nupi Lamjing Sanulal की president Th Ibethoi na phongdorakli hiram asiga mari leina ngase Manipur press club ta pangthokhiba pawgi mifam amala wafam asi mahakna phongdokhibane pawgi mifam aduda mahakna makha chana hai mamang chahi gi me ahumdagi thorakliba irang ase houjik loiba natri maikei kayadagi kuki khulai paiba sina maitei khul singda nomai onsinduna adumak leire asigumba tanja asida election pangthoknaba honaragliba ase maru oina nupi oibi sina wakhal muna khanthaba tangai fade election ase nampuda pangthokpagi mahut irang asi loisinduna tangdu leitaba lamdam ama hana ohelo maiteina Khundaramba Churachandpur, More, Sero, Sugununa Chingba, Mafam Sing the Leramba, Maiteki Yum Sing, Nona Sem Lava Matung Relief Camp the Lady Sing, Masa Masaki Mayum the Hanjil Halo, Cookie narco terrorist Natraga illegal immigrant Nataba, Hana the Gilerak Laba Cookie Sing Su, Hanagum Tabak and Laklaga Kunda Halo, Maduda the Lamdam Ase Tangdu Laitaba Amade, Mahusagi Phivam the Hanjil Haikatobane, Matam Aduda Kanana, Maraiba, Nushiba, Kanana Maraiba, Kanba Haibato, Miyam Kankatabane. Madudi natana houjik noma kangdana nomai makol taringai jorak asida nupi singna election da ka hena thawai yaushin bagi mami ama uriba asi yaningde mamangda athouba kaya thawai na pontha pikhiba matamda kokta kokset yetuna nupi singna nokiba thaudang lambi da ahing yare khiba kaya adu loina kauthotuna houjik MLA minister singi mayum da thomjinariba ase kari demand tawba changribano asigumba kaya asi ururaga leibak ngakani haina chongthokhraba macha singna Mama sing bumirai de roi hiding I liti haina manu makatake. Lamdam sigi sahi phabati ba mama chami jo deba bibaring khudi bangna kirang kangai pak iramdam kandabi ade hidana lan chakhi be cha chinga do akhina manam namaga lan thagi be cha chinga do kawbi gano aduga election da irang na bigano election da irang na barga akhigi lamdam ase tariba Kundali Taliba, Manipur Shanali Bakta Kundariba, Pajamiam Se, Lan, Uhanabagi Torang Langi, Kanu, Pakanta Minarachi, Aquina Kari, Haina Tauraga, Kami Pakar, Usquina Chamana live in a Qatar Gadi, Moreda, Mapamzana, Hanzalaga Hendio, Adudagi, Josam Pudali Hendio, Cherok Sugunu, Magai Kudimakta, Lily came the lady batching che, Amukta Mama Gilebam to the Tinzandio, Maduda. Harau bagal loina na karamba thonali bano karamba mareibak ning bano karamba mazati buning bano karamba phamnai bano karamba luching pore ne haibedo ngachigi miyam sina akhoi jeng jarage thabak oino uthok piro